Online Manipur gi nungthil pau miyeng tabiriba pumna mangpu thoilai shramna khurumjari ahanbada maruoiba pau. Ahanbada yamna maruoiba update ama thamjage Khra Dosa mayada leiba sing Kuki sing yonbagi matangda DC da reports pikhalakna bakhangan khre Surasanpur district manung sanba Khra Dosa mayada leiba sing mai ama koktokna plot onthoklapa matungda lanai miyoi Kuki sing na yonnabagi video ama social media platform da viral oirakpadagi district asigi deputy commissioner na DC da Surasanpur forest division Government of Manipur gi Divisional Forest Officer na ngarang inquiry report sam pina bahai kre Kuki lon ngang pa bahirin oyak video adu da singmai asi plot A amadi plot B haina khaidogli plot amagi size asi 50 feet into 80 feet oi plot A site ki price na lupa lakh ani ga lising khai per plot B site ki price na lupa lakh ani per plot ni haina supali plot asi lining bam yoi sing na mobile number 9612928199 amadi 9612340868 ta pau forok pa yagani haibu wafam sing panbata natana agastagi offer ni haina su video adu da panli Makatarak update driver amadi handyman furaga sel mulhobagi thawong condemn tawragli Kakching district ki manung chanba Amta Lemna ki lengang chinglam khai da sakangdaba singna tata truck ki driver amadi handyman furaga sel mulhobagi thawdo adubu Amta Lemna paibigi maikai dagi akan mamong da yaningdaba phongdokpaga loinana thawdo adubu kanana chatharamano haiba adu athuba matamda singduro uhaina khangalagli Hiramasiga mari lenana ngasi Amta da pangthopa pawmisinga unaba amada maira paibigi luchingbi en ibechawina phongdorakpada tha sigi chaicha taraga humdoi gi nongalamdai da thokiba khul asibu mingchat thiningai oiraba thawdo adu leikai miyamna yaningde thawdo adu makhada na Amta gi area da kanaguma amata na chathabiganu kariguma makhada na siguma thawgong asi chatharakpa tarabadi miyoi sing adugi mathakta action lorakpada maira paibi singna su sogotkani loinana thawdo aduda awaba taraba driver amadi handyman sing aduna manak nakpada lairiba maira sang sing da changlaktuna khangalamlaba tarabadi adugumba mara leiba miyoi sing adusu khudakta pharamba yabani adubu driver amadi handyman sing aduna wai amata hairamdana media da hablakpana maram oiraga thawdo adugi matangda maira paibi singna karigumba amata khangaudabani maram asina kanaguma driver handyman natraga miyoi kharana awaba tarakpa matamda manak nakpa maira paibi singda pau pibiu haiki Tarakpa update asidi editorial column dagi lakhucharake Yelhwmising Lingjel Mannac haukiba Manipur gi puwari sing hangana yengbada ningthau macha mase Lingjel manadabadagi Manipur na yengnabagi langda thukibagi maram sing oina thengnai haibasi lamdam asiga akhang ahi singna hena khangna duna leiramlagani khali asigumba thawong asi Taratare suba chahi chada Manipur gi ningthau oiduna pankiba pamhaiba garibani was ningthau gi matungda palakpa ningthau rol singdagi oirakibagi khudam kayamuk leiri haibiyai pamhaibana ningthau oiba matamgi mamangda palamba ningthau rel singi manungda thoidok hendona maming chatkiba amadi leipa khunjaw loichawkiba ningthau rel sing kharadang pallabada maidingu kiyamba ningthau maidingu mungyamba ningthau amadi maidingu khagi ngamba khagemba ningthau panbayai adubu maidingu charairongba ningthaugi matung haibadi pamhaibagi matungda palakpa ningthau sing ayamba ningthau machin manau sing Lingjel manadabadagi ningthau khumba munabagi wathokna leipa kangkhong chaibadagi mara chepalenga oiba ngamdabana chingba kayana pik thankibagi wari ngakta oikhibadagi Manipur gi ningkha tamba mangnabagi achobo maram oikhi haibasi Manipur gi puwari neinaba akhang ahi singna khangnaduna leiri ngasigi Manipur gi pak chawba asidagi tangkhai hena Manipur gi matam amagi ningthau kiyambagi matamgi puwari neinabadagi khangba ngamnarabasu ngasidi state asigi miyamna Manipur gi mangkiba lam kaya asigi khanarubada lamdam asigi Yelhwmising na penadabagi ningdol pomnaduna ngasigi mirol na leiri nakal amaromda kumja 1947 gi matung haibadi Manipur na Bharat tillabagi matamda leiramba lamdam asigi pak chawba neinarudrabasu Manipur gi lamkhai ngasi na Myanmar aduga matam amagi Burma ga tainaba Cabo Tampa Cabo Valley asi India gi ahanba Prime Minister Jawaharlal Nehru gi matamda Burma da pithokhibadagi Manipur gi lamgi saruk khangpiksin khibagi wari ngasi gi Manipur gi miyamna khangnari India gi Prime Minister Jawaharlal Nehru na India gi oina khudongchana bagi damak Andaman and Nicobar Island bu matam adugi Burma laipaktagi lauraga Cabo Valley buna Burma da pithokhibada India gi oina mangjaba leitrabasu Manipur gi oina di puwari ga sagonaba Cabo Valley Burma da pithokhibasina ngasigi state asigi mangjabada natana Manipur gi tungi mirol sing maru oina lamdam asigi Yelhwmising gi oina di matam chupagi oina mangjarabani haibasi ngasigi mirol na khangnari aduga ngasi mang Manipur gi puwari da kaudana leiriba Anglo Manipur war thokiba asigi haurakphamsu ningthau khubam munaba amadi ningthau machin manau Lingjel manadabadagini haibasi su ngasigi mirol na khangnari maram kayamuk asi leiba maramna Kunmathoi suba chahicha asida Manipur gi puwari da kaudan lehuragadaba haukiba kumja 2023 dagi ngasi phauba loidriba kuki narco terrorist singna mitei landaraga India lengakta Manipur gi apunba gi saktam dagi
kaihannaba taksiliba asidagi kanba ngamnaba Manipurgi apunbagi saktam kaihandanabagidamag lamdam asigi Yelhwmising pumnamakna lingjel manana India lengakta taksinba yaba asengba lamdam asigi puwarising khanganbagi loinana ningsingba thoktraba matamdagi lerakliba Manipurgi apunbagi saktam kaihandana thamnaba lingjel manana taksinminasi.